ngasi ayuk phone masi phone gi maru ebo content khara khatang lokhacharaga mayam da share tawjige school nauna hangnaba gi matang da report kaukhre COVID-19 gi laisa thingnana ba hujik chathariba lockdown asi loisinba natragana afaba phibam ama laklaba matam da school sing hangba gi mathau taba thabuk lokhana gi damakta general education officer ZEO sing school sing gi head sing dagi education is department report sing kaukhre education directorate school gi directorate L Nanda Komano Kuyekpi Dunangasi Tokiba notice aduna report sing adu September 3 Pawgi Manungda Tagalakadobane ZEO school singi head sing na Tagalakadoba report sing adugi Manungda school singi maming life from academy session English sing ani kundagi na kunga mathoida mingsanba mahairoi sing sizinaba yariba classroom sing desks amasum bench masing quarantine center oiribra hojik lairiba oza masing lairiba toilet masing thaknaba isingi khudong chaba laibra haibna singmane notice asiga loinana lamai ani gi format amasu school education department ki website su upload tawre haina director na thokiba sirol makha ta na su phungdorakli marak thana international gi oiba adugumlaba content katang ma'am hapsaramgi India ga China gu ungkhonarakpadagi phone network thingkhre Ladakh ki nongpok thangba sarokta India amadi China lebak ani gi marakta ungkhonaba hengalakpadagi Srinagar dagi leha phawgi National Highway asida misam miyamna satok chusin tawbuda athingba thamkhre loinana mapam asida telephone gi network singi service piba matam kharagi oina lephan khre haina agency digi phangba paw amana haidi aw asina makhata na hai ngam khai gi wahau digi tha kharagi mamang digi hona leba ani asigi marakta ungkhanaba lairak pa asigi matangda handak ahumlak suba tangkaki oina wari sanaraba matungda nauna amu ungkhanaba gi phibam asi lusilakibani haukiba numaijing numita Eastern Ladakh ki mafam adomda Indian Army gi gari Sahumrom sanction ki machine maram oiduna Srinagar dagi leha phawbigi highway asi thingjin kibane adubo Sonma Ganderbar amadi Srinagar da panduna lairiba miyam asigi yenglaga highway asida numit adugi numidang oiramda sathok sasin tawbuda ayaba piki hairi adumoinamak mafam adugi telephone network singdi hauzik phawba makhata na thingli hairi hauzik orebe phibam asigi matang Eastern Ladakh ki dobukta leiba miyo amana agency sida phongdorakpigi matung ina India amadi China ga lonaba mafam asida lanmi singi marakta ungkhatnaba lairi haiba tare loinana haukiba numit khara asida susul area gi gorung halida leiba black top koba singdol asi munnanaba honabada nakal anigi marakta khut thoknari haina phongdorakhi hairiba mafam asi China gi lanmi sing haukiba sai English sing ma chamapan humpugani thoida thokiba Indo China war da khudum chanshin kibani hairi Hiramasigi matang da Ladakh ki hanagi MLA amana hai haukiba sayol khara asigi matungda China gi lanmi singna pangon TSO gi mafam sing khudum chansinaba honarakli masina leba asigi lainariba mari asibu kahenanaba masa amo hele haidi loinana hauzik union territory asigi le city da miyam amadi politician singna lakadoriba council gi mikhal gi langnari ngai ser asida India army gi anowa convoy Kaya Karu amadi Durbugi army base tamna satnaba thengnari machina miyamda sauna mi paiba ama pokalle haina makna makhata na haidi Indian army gi source amadagi phangba paw amagi matung ina black top hairiba mafam asi Pangong Leki kha thangba sarukta leiba singdol amani hairiba singdon asi China gi lanmi singna khudum chansinduna India gi lanmi singi marakta surveillance sathanaba yamna khudong saba mafam ama oiba sizinarambani adubo haukiba August kungani pan kunga mapanna lona ba hingda India gi lanmi singna China gi makhutta gi loksinba ngamki hairi mafam aduda hana China gi PLA na thanama surveillance camera na singba khulai singsu lakhotkre hairi adubo mafam asi China gi saru amani haina China gi maikei digi phungdorakpadagi ongkhanaba asi hengalakibani masina maram oiduna masing yamlaba India gi lanmi sing mafam asida thomjinba hokibani hairi Thaudo asigi matungdagi Eastern Ladakh ki hauzik oiribi phibam asida India Army gi Chief General MM Narabena yengsinbaga loinana Army headquarter da awangma thaki mifam amasu pangthokre loinana India Air Force su mikupna hom singna leiduna Eastern Ladakh ki line of actual control gi mayada China gi Air Force ki thabak thoram sing kupna yengsinna khangankre hairi Army dagi phangba report amagi matungina Ladakh amade Demsok ki mafam singda India Army T-72 amade T-90 gi taksingsu sanction kre loinana China gi maikei digi su China gi ngamkhai manungda Ladakh ki kilometer 310 khaktama lapna leibe makhoi gi Hetan Air Base ta J-20 long range fighter jet sing thorang tawduna laikre hairi India gi oine su tha khra gi mamang digi Leobaka ani gi marakta ungkhanaba horakpadagi Eastern Ladakh amadi atai maru oiba mafam singda leiba air base singda
Sukhoi 30M KI Jagur amadi Mires lisingani aircraft sing thorong tawduna laikhrabani Saira asida India gi Union Defense Minister Rajnath Singhana maki mayumda awang bataki mifam ama kauduna orakli ba phibam asigi matangda khanakre hain su paw sina makhatana phungdurokli atopa mapalam gi maru oiba paw amana mu attacker singna DR Congo school final exam apan bathon khre mahairoi rep tawkhre Democratic Republic DR of Congo gi irang leiba nongpok thangbada Malaysia attack singna ngarang Ningthaukaaba numiti school final exam sing horakpada apan mathuan khre amasum mahairoi sa kya kiduna sena khre loinana attacker sing aduna nupi masa khara rep tawkhre han official sing na phongdokhre school living exam sing adu COVID-19 virus pandemic ki maramdagi hanadagi yeithoktuna lakhibani amasum ngarang ningthaukaaba numita hokhibani Sud Kivu province ta South Sudan ga tainaba ngangkhai mana hot Oiramle da exam center amagi manakta khuthokna rakhibda mahairoi amasum akhoi oja puna satre rom sena ki haina civil society group amagi niyange saluba ko official amana haiki etek adu tha kyamarum lalhoragbiba Congolese disease group ama oiriba Baniamolege Malaysia na satharakibani aikoina makhoi adu tanthukre haina mafam adugi army gi wangangloi captain Kasirikana haiki hena awang thangbaromda kilometer sa kya lapada hap Oiramle gi maru oiba city isiroda mahairoi kuntragani thuilaiba center amada khulai paiba group amana attack satharakhi exam sing thanabagi damakta nupa masa taraga taruk amasung nupi masa taraga taruk mafam aduda punna leibani haina mafam adugi Prince Georges Samendena pawgi agency da haiki Daku sing aduna nupi masa sing adu rep tawki haina mahakna makhata ki madugi awaba adu mayok naduna su makhoina exam adu thanaba yakhi authorities na investigation ama sathaba hokre haina mahakna haki masigi mamang sagol se numite examination center amada kulai paiba miyoi sing attack tawki amasum maduda primary mahairoi ani shiki amasum atopa mahairoi ahum sokhi Sai kungi makhada laiba sing apun mamising million marfugi tangkai heliba leba asida COVID-19 virus pandemic ni school calendar da sauna swan kirhain spouse na makhatana phungdorokli Manipur da thokwa maru oiba paw amana mo positive case nifuga mathoi XCM o ibobi Escort oiba MR gi personnel aninga si COVID-19 positive oibadagi o ibobi gi babupura da leba quarter Impal West district administration containment zone oina lokthokadawri District asigi oina ngasi rapid antigen test tawbuda miyoi kuntrag nitoi nauna laisat asigi positive oiba thenare positive oikiba sing adugi manungna khoyathong polem laikai digi miyoi taraga mathoi amasum ya school gi taruk yauri hari thawala ngasi rapid antigen test tawbuda miyoi taruk nauna positive oiba thengnakibaga loinana Jenims da sample sahum ga yankhai gi mathoi test tawbuda miyoi ahum positive oiba thenare haina health department gi phangba paw amana phungdorakli loisilakpada Sanabagi pau maru ebo content ang katang mayam na share tawzaramge football su pupa sanaroi dollar lising makasani fine tawkhre Ecuador da football sanaroi ama COVID-19 gi SOP gi wangbada mahaki team na mai pakpada ball adu su pubugi dama league adu gi disciplinary committee na fine ona dollar lising makasani thiankhre Ecuador gi maming lairaba football tournament Liga Pro gi makok thongba club ama oiriba Ocas ki midfielder Argentina masa Sergio Lopez na irai numita maki club aduna makaraga sanabada panjal ama 0 da thokiba aduda harauduna ball su pubne tongan balebak singi league pangthoknari ba organization singi maikedi March thadagi lebraba matung August thada football league tournament sing sanaba haurakibane maduda COVID-19 sandokpa thingnaba mafam adugi oiba SOP sing CM libane mamang thagi tara taruktu sanakiba match amadasu team anigi sanaroi singna makhoi gi furit onthoknarobugi damak punna sanaroi manga fine oina dollar sa lising makasani pian khre panba yai Ecuador da haujik phawbda laisit asina sogalaba miyoi lakh amaga lising taraga marini aduga sikibana lising taruka chatruk ni haina su pawsna makhatana phongdoroli nungsibiduna mayamna pawsi tabiba loraba matungda comment amamamta drop tobiramu sunju soidna video suba like nambiramu thank you